ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯔꯕ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯀꯔꯤ ꯆꯥꯅꯔꯒꯦ ꯑꯩꯁꯦ ꯂꯥꯏꯚ ꯑꯃꯨꯛꯇꯪ ꯊꯥꯔꯒ ꯑꯩ ꯐ꯭ꯔꯦꯟ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯗꯤ ꯅꯍꯥꯟ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯨꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗꯗꯤ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯒꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯗꯥꯕꯨꯅꯤ ꯑꯉꯥꯡ ꯂꯣꯏ ꯄꯜꯂꯛꯑꯦ ꯑꯗꯨ ꯄꯜꯂꯛꯄꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯀꯟꯗꯤꯁꯟꯁꯦ ꯑꯗꯨꯝ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯑꯃ ꯇꯧꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯈꯤꯕꯅꯦ ꯑꯗꯣ ꯂꯤꯈꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗꯗꯤ ꯀꯃꯦꯟ ꯐꯠꯇꯕ ꯑꯝꯇ ꯏꯕꯤꯔꯛꯇꯦ ꯍꯣꯏ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯁꯦꯝꯗꯣꯛꯄꯤꯅꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯦꯅ ꯈꯜꯂꯒ ꯍꯦꯟꯅ ꯆꯤꯡꯁꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯑꯝꯇ ꯉꯛꯄ ꯍꯥꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗ ꯊꯥꯗꯣꯔꯛꯄ ꯁꯥꯏꯠꯇꯒꯤ ꯀꯃꯦꯟ ꯑꯃꯈꯛ ꯌꯥꯎꯋꯦ ꯀꯃꯦꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯗꯒꯤ ꯑꯝꯇꯪꯗꯤ ꯑꯩꯗꯣ ꯍꯥꯏꯅꯤꯡ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯃꯦꯟꯇꯣ ꯇꯥꯕꯗ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯣꯛ ꯆꯠꯄ ꯇꯨꯝꯕ ꯌꯥꯗꯕ ꯗꯤꯄ꯭ꯔꯦꯁꯟ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯌꯦꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯒꯤ ꯗꯗꯥ ꯑꯩꯒꯤ ꯏꯅꯝꯃ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯏꯃꯥ ꯂꯣꯏꯅꯃꯛꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯪꯕꯤꯕꯅꯤꯅ ꯃꯣꯏꯅ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯦꯕ ꯍꯥꯏꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯐꯦꯃꯤꯂꯤ ꯍꯥꯏꯕꯁꯤꯗꯤ ꯁꯥꯎꯅꯗꯕ ꯑꯝꯇ ꯂꯩꯄꯣꯠꯇꯦ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯁꯥꯎꯅꯔꯝꯒꯅꯤ ꯁꯥꯎꯅꯗꯕ ꯍꯥꯏꯕꯁꯦ ꯑꯃꯠꯇꯗꯤ ꯂꯩꯔꯝꯃꯣꯏ ꯑꯗꯨꯒꯤ ꯁꯥꯎꯅꯔꯀꯥꯟꯗ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯅꯤ ꯍꯜꯂꯛꯑꯒ ꯂꯥꯛꯑꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯇꯊꯤ ꯌꯨꯝꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯇꯧꯕꯤꯗꯦꯕ ꯌꯥꯝ ꯂꯨꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯤꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯤ ꯑꯃꯒꯨꯝꯅ ꯏꯃꯥꯅ ꯍꯥꯏꯗꯤ ꯇ꯭ꯔꯤꯠ ꯇꯧꯕꯤꯑꯕ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯥꯏꯗꯤ ꯈꯨꯃꯥꯅ ꯅꯨꯡꯁꯤꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯌꯨꯝꯁꯦ ꯌꯥꯝ ꯉꯟꯇꯥꯅ ꯄꯥꯜꯂꯦꯕ ꯉꯟꯇꯥꯅ ꯍꯥꯏꯗꯤ ꯆꯍꯤ 53 ꯑꯗꯥꯏꯗ ꯑꯩ 53 ꯀꯨꯟ ꯆꯪꯉꯛꯄꯗ ꯑꯩ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯏꯃꯥꯒꯒꯤ ꯑꯩꯒꯒꯤ ꯕꯣꯟꯗꯤꯡꯁꯦ ꯏꯐꯪ ꯐꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨ ꯏꯐꯪ ꯐꯪꯍꯧꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯏꯃꯥꯗꯤ ꯉꯥ ꯂꯂꯣꯟꯕ ꯆꯠꯂꯦꯕ ꯉꯥ ꯂꯂꯣꯟꯕꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯉꯥ ꯂꯂꯣꯟꯕꯅꯤꯅ ꯕꯕꯥꯒ ꯑꯩꯒꯗꯪ ꯂꯣꯏꯅꯕꯅ ꯍꯦꯟꯅ ꯂꯣꯏꯅꯩꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯏꯃꯥꯒꯒꯤ ꯑꯩꯒꯒꯤ ꯕꯣꯟꯗꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯑꯩ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯐꯪꯉꯛꯇ꯭ꯔꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯕꯨꯡ ꯑꯩꯒꯤ ꯗꯗꯥ ꯍꯥꯏꯇꯥꯔꯦ ꯏꯅꯝꯃ ꯆꯦꯆꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯣꯛꯑꯀꯥꯟꯗ ꯑꯩꯁꯦ ꯐꯖꯅ ꯂꯨꯅ ꯀꯦꯌꯔ ꯇꯧꯕꯤꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯀꯃꯦꯟꯗꯨꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯌꯥꯎꯔꯤꯁꯦ ꯑꯩ ꯅꯍꯥꯟ ꯊꯥꯔꯛꯄꯗꯨꯒꯤ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦꯕ ꯑꯩꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯒꯤ ꯆꯦꯔꯣꯕꯤꯇꯥ ꯃꯥꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠ ꯑꯃ ꯃꯥꯒꯤ ꯐꯤꯂꯝ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯑꯃꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠ ꯑꯃ ꯄꯤꯔꯛꯇꯅ ꯑꯩ ꯏꯁꯥꯅ ꯀꯨꯝꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩ ꯐꯤꯂꯝꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯐꯤꯂꯝꯗꯣ ꯌꯦꯡꯕ ꯆꯠꯂꯨꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯑꯥꯗ ꯌꯦꯡꯐꯝꯁꯤꯗ ꯀꯩꯗꯧꯒꯦꯗ ꯑꯩ ꯍꯨꯔꯥꯟꯕ ꯃꯤꯗꯤ ꯅꯠꯇꯦꯕ ꯍꯣꯏ ꯃꯣꯏ ꯐꯣꯇꯣ ꯅꯝꯅꯤꯡꯕ ꯂꯩꯔꯒꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯐꯣꯇꯣ ꯅꯝꯒꯦ ꯍꯥꯏꯔꯒ ꯅꯝꯈ꯭ꯔꯒꯗꯤ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯕꯤ ꯂꯥꯛꯄ ꯌꯥꯏꯑꯕ ꯅꯨꯃꯤꯠꯇꯨꯗ ꯐꯣꯇꯣꯁꯦ ꯂꯣꯠꯅ ꯅꯝꯕꯅꯦꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡ ꯑꯃꯗ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯗꯒꯤ ꯍꯜꯂꯛꯑꯒ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯍꯨꯔꯥꯟꯕꯤꯔꯛꯑꯕ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯑꯩ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩ ꯂꯥꯏꯚꯇꯣ ꯊꯥꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯐꯨꯜ ꯃꯦꯀꯞ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯒꯦꯅ ꯈꯟꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯃꯦꯀꯞꯁꯨ ꯌꯥꯝ ꯇꯧꯒꯟꯗꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯁꯦ ꯇ꯭ꯔꯤꯁꯥꯠ ꯑꯆꯧꯕ ꯐ꯭ꯔꯣ ꯂꯥꯎꯕ ꯑꯃ ꯂꯤꯠꯂꯒ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕ ꯍꯥꯏꯗꯤ ꯃꯧ ꯑꯃꯅꯤ ꯀꯥꯏꯅ ꯀꯦꯗꯅ ꯃꯧꯗꯅ ꯍꯥꯏꯗꯤ ꯅꯣꯡꯉꯥꯟ ꯅꯨꯡꯗꯥꯡ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯅꯠꯇꯦ ꯑꯩ ꯑꯣꯏꯔꯛꯇꯦꯕ ꯇ꯭ꯔꯤꯁꯥꯠ ꯑꯆꯧꯕ ꯑꯃ ꯂꯤꯠꯂꯒ ꯏꯁꯥꯁꯤꯗ ꯐꯖꯩ ꯈꯪꯗꯒꯩ ꯊꯤ ꯈꯪꯗꯒꯩ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯊꯕꯛꯇꯣ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯔꯀꯥꯟda ꯂꯥꯏꯚꯇꯣ ꯊꯥꯈꯤꯕꯅꯦꯕ ꯑꯗꯨꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤꯗꯨꯗꯗꯤ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯅꯗꯤ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯛꯈꯤꯗꯦꯕ
ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯌꯔ ꯇꯧꯅꯈ꯭ꯔꯀꯥꯟꯗ ꯀꯃꯦꯟꯁꯦ ꯀꯩꯗꯧꯒꯦꯗ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯕ ꯋꯥ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯈꯟꯅꯗꯕ ꯀꯅꯥꯕꯨ ꯌꯥꯎꯒꯦꯅꯦ ꯈꯟꯅꯗꯕ ꯁꯥꯎꯅꯗꯕ ꯐꯦꯃꯤꯂꯤ ꯀꯔꯝꯕ ꯌꯥꯎꯒꯦ ꯅꯨꯡꯉꯥꯏꯅꯗꯕ ꯄꯦꯠꯅꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯂꯝ ꯍꯦꯟꯒꯦ ꯉꯥꯎꯁꯟꯅꯒꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯀꯩꯁꯨ ꯆꯠꯄ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯁꯪꯒꯣꯜꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯁꯪꯒꯣꯜꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯪꯒꯣꯜꯒ ꯀꯩꯁꯨ ꯃꯥꯟꯅꯕ ꯅꯠꯇꯦꯕ ꯁꯪꯒꯣꯜꯅ ꯄꯨꯏꯌꯦꯕ ꯃꯐꯝ ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯅꯨꯄꯥꯅ ꯂꯦꯞꯄꯦꯕ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒ ꯃꯥꯒꯤ ꯑꯩ ꯌꯥꯝꯅ ꯀꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩ ꯊꯕꯛ ꯇꯧꯗꯦꯀꯣ ꯑꯩ ꯊꯕꯛ ꯇꯧꯗꯦ ꯑꯩ ꯄꯩꯁా ꯊꯣꯛꯇꯦ ꯊꯥꯒꯤ ꯑꯗꯨꯕు ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯉꯥ ꯂꯂꯣꯜꯂꯀꯥꯟꯗ ꯏꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯋꯥꯠꯇꯅꯕ ꯇꯝꯈꯤꯕ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯗ ꯌꯥꯎꯕ ꯁꯅꯥ ꯂꯤꯛꯀꯣꯟꯁꯦ ꯑꯩꯅ ꯀꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯀꯦꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯌꯨꯝ ꯄꯨꯕꯗ ꯂꯥꯛꯄꯗ ꯁꯥꯖꯤꯜꯂꯝꯕ ꯃꯌꯥꯝꯗꯨꯅꯅꯦ ꯐꯃꯥꯡꯗ ꯄꯩꯁా ꯊꯧꯈꯤꯕ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯐꯃꯥꯡꯗ ꯑꯗꯨꯗ ꯑꯩ ꯀꯩꯗꯧꯒꯦꯗ ꯑꯩꯒꯤ ꯅꯦꯀ꯭ꯂꯦꯁ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯤꯛ ꯄꯤꯊꯣꯛꯑꯦꯕ ꯑꯩꯅ ꯏꯅꯦꯝꯕꯣꯛꯇ ꯏꯃꯥ ꯆꯠꯂꯣ ꯃꯤ ꯄꯩꯁꯥꯁꯦ ꯄꯤꯊꯣꯛꯈꯤꯁꯦ ꯊꯝꯃꯨꯆꯣꯅ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯈꯛꯅ ꯑꯩ ꯉꯝꯖꯕ ꯈꯔꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯩ ꯀꯠꯊꯣꯛꯆꯔꯝꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯕꯤꯕꯅꯦꯕ ꯇꯧꯒꯅꯨ ꯑꯩ ꯆꯦꯟꯈꯤꯕꯁꯨ ꯂꯩꯇꯦ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯑꯩ ꯀꯅꯥꯅꯣꯝꯃꯒ ꯎꯅꯔꯝꯗꯅ ꯐꯥꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯔꯝꯗꯒꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯆꯔꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯕꯨꯡ ꯏꯅꯝꯃ ꯃꯌꯥꯝꯅ ꯁꯦꯟꯅꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯃꯦꯟꯗꯨꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩ ꯍꯥꯟꯅ ꯇꯥꯔꯝꯗꯦ ꯍꯥꯏꯕꯗꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯤꯅ ꯁꯥꯏꯠ ꯍꯪꯉꯛꯄ ꯁꯥꯏꯠ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯅꯣꯛꯑꯦꯕꯀꯣ ꯍꯥꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩ ꯏꯁꯥꯗꯤ ꯁꯤꯗ ꯂꯩꯔꯦ ꯀꯅꯥꯅꯣ ꯆꯦꯜꯂꯤꯗꯨꯅ ꯀꯥꯏꯅ ꯑꯩ ꯐꯥꯒꯤ ꯇꯥꯊꯣꯛꯑꯝꯃꯦꯕ ꯑꯗꯨꯝ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯀꯩꯅꯣꯝꯃ ꯊꯥꯖꯕ ꯃꯇꯝꯗ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩꯉꯣꯟda ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯆꯦꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯤ ꯇꯧꯒꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯣꯏꯗꯕꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯑꯃꯗ ꯀꯩꯝꯇ ꯆꯦꯟꯁꯨ ꯆꯦꯟꯅꯤ ꯅꯣꯏꯅ ꯁꯛꯈꯤ ꯁꯥꯕꯨꯟ ꯑꯃ ꯈꯪꯕꯁꯨ ꯅꯠꯇꯕꯤꯗ ꯃꯤꯒꯤ ꯂꯥꯏꯐ ꯑꯃꯕꯨ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯕꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯐꯔꯐꯠꯇꯁꯨ ꯑꯩ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯝꯖꯕ ꯈꯔꯗꯤ ꯁꯦꯕꯥ ꯇꯧꯔꯝꯕꯅꯤ ꯃꯄꯨꯡ ꯐꯥꯍꯧꯗꯕ ꯍꯥꯏꯗꯨꯅ ꯐꯥꯍꯧꯗꯕꯅꯤ ꯑꯗꯣ ꯁꯥꯎꯅꯗꯕ ꯂꯩ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯌꯨꯝ ꯄꯥꯜꯂꯗꯤ ꯂꯣꯏ ꯁꯥꯎꯅꯕ ꯉꯥꯛꯇꯅꯤ ꯄꯦꯟꯅꯗꯕ ꯂꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕꯗꯤ ꯀꯠꯊꯣꯛꯑꯝꯃꯦꯕ ꯑꯩꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯦꯠ ꯑꯃ ꯂꯤꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯜꯂ ꯐꯃꯥꯡꯗ ꯄꯩꯁꯥ ꯊꯧꯔꯕꯅꯤꯅ ꯑꯩꯒꯤ ꯂꯤꯛꯀꯣꯟꯁꯦ ꯄꯤꯊꯣꯛꯑꯀꯥꯟda ꯃꯤ ꯊꯝꯃꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯝꯃꯨꯔꯀꯥꯟꯗ ꯄꯩꯁꯥꯗꯣ ꯄꯤꯔ ꯁꯤꯡꯍꯟꯈꯤꯕ ꯄꯤꯊꯣꯛꯄꯗꯨꯗ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅ ꯑꯩꯕꯨ ꯂꯛꯈꯤꯃꯤꯅꯤ ꯍꯥꯏꯈꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯌꯥꯝ ꯁꯅꯥ ꯂꯤꯛꯀꯣꯟꯗ ꯆꯣꯞꯄ ꯃꯤ ꯅꯠꯇꯦ ꯑꯩ ꯉꯁꯤꯁꯨ ꯌꯥꯝꯗꯦ ꯂꯤꯛꯁꯨ ꯁꯤꯗꯦ ꯀꯔꯤꯝ ꯁꯤꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩ ꯁꯅꯥ ꯂꯤꯛꯀꯣꯟꯗ ꯆꯣꯞꯄ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯜꯂꯕꯅꯦ ꯉꯝꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯅ ꯑꯩꯅ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯄꯨꯖꯔꯛꯄ ꯏꯃꯥꯅ ꯏꯆꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯖꯅ ꯑꯣꯏꯅ ꯄꯤꯔꯛꯄꯗꯨꯗꯤ ꯑꯩꯅ ꯗꯥꯟ ꯇꯧꯊꯣꯛꯈꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯍꯩ ꯆꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯩ ꯆꯥꯕ ꯂꯥꯛꯄ ꯀꯥꯟꯗꯅꯦ ꯀꯩ ꯍꯥꯏꯒꯦꯗ ꯏꯄꯥꯝꯗ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯤꯅꯅꯦ ꯀꯩꯅꯣꯅꯦ ꯀꯦꯔꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯁꯣꯝꯗꯗꯤ ꯁꯅꯥ ꯂꯤꯛꯀꯣꯟꯗꯨꯗꯤ ꯍꯩ ꯆꯥꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯗꯨ ꯊꯝꯃꯒ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯀꯩ ꯈꯨꯝꯃꯤ ꯀꯥꯏꯗꯅꯣ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯀꯅꯤꯅ ꯆꯥꯅ ꯊꯛꯅ ꯃꯌꯥꯝꯁꯦ ꯑꯩꯅ ꯇꯧꯔꯨꯕꯗ ꯀꯦꯕꯒ ꯅꯪꯗ꯭ꯔꯤꯅꯤ ꯀꯥꯏ ꯍꯥꯏꯖꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯉꯝꯖꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯥꯜꯂꯤꯕ ꯌꯨꯝꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯀꯠꯊꯣꯛꯑꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯆꯦꯟꯁꯨ ꯆꯦꯟꯗꯕ ꯄꯣꯠꯁꯛ ꯑꯃꯗ ꯆꯦꯜꯂꯦꯅ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯝ ꯈꯛꯇꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩ ꯇꯁꯦꯡꯅ ꯅꯍꯥꯟꯒꯤ ꯂꯥꯏꯐꯇꯨꯗ ꯃꯣꯏꯅ ꯄꯤꯔꯝꯕ ꯀꯃꯦꯟ ꯈꯔꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯊꯥꯔꯛꯄꯅꯦꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯆꯥ ꯅꯨꯡꯁꯤꯗꯕ ꯃꯃꯥꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯏꯕꯪꯄꯥꯟꯗ ꯐꯤꯕꯝꯗꯨ ꯃꯇꯝꯅ ꯌꯥꯗꯕꯒꯤꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯝꯃꯕ ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯑꯝꯃꯕ ꯑꯩ ꯀꯩꯗꯧꯕꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯇꯧꯔꯣꯏꯗꯣꯏꯅꯣ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯑꯩ ꯄꯩꯁꯥ ꯊꯣꯛꯄꯅꯤꯁꯨ ꯅꯠꯇꯦ ꯑꯩ ꯀꯩꯁꯨ ꯉꯝꯃꯣꯏ ꯏꯆꯥ ꯄꯦꯟꯍꯟꯕꯁꯨ ꯑꯩ ꯍꯜꯂꯒ ꯂꯩꯔꯤꯕ ꯑꯩꯁꯦ ꯏꯃꯥꯅꯗꯪ ꯑꯩꯗꯪꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯖꯈꯤꯕꯗꯨꯗꯤ ꯉꯝꯈꯤꯕ ꯌꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯛ ꯄꯨꯔꯛꯑꯀꯥꯟ ꯇꯧꯕꯗꯣ ꯉꯝꯃꯣꯏꯗꯕꯗꯨꯒꯤ ꯑꯩꯅ ꯏꯆꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯁꯅꯨ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯦꯠꯇꯣꯛꯅꯕꯁꯨ ꯄꯥꯝꯗꯦ ꯃꯣꯏꯅꯤ ꯄꯨꯟꯅ ꯂꯩꯖꯁꯅꯨ ꯑꯩꯅ ꯀꯞꯄꯗꯤ ꯏꯊꯟꯇ ꯀꯞꯀꯅꯤ ꯑꯗꯨꯒ ꯏꯆꯥꯗꯨ ꯂꯥꯛꯑꯀꯥꯟꯗ ꯏꯆꯥꯗꯨꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯕꯒꯤ ꯀꯞꯄꯗꯨꯗꯤ ꯄꯤ ꯀꯌꯥ ꯊꯣꯛꯅ ꯇꯥꯅꯤ ꯈꯟꯕꯒꯤꯗꯃꯛꯇ ꯑꯩ ꯈꯥꯡꯉꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯩ ꯆꯦꯟꯈ꯭ꯔꯦ ꯀꯥꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨꯕ
ꯍꯥꯏꯗꯤ ꯆꯦꯜꯂꯤꯕ ꯃꯐꯝ ꯅꯣꯏꯅ ꯄꯨꯊꯣꯛꯄꯁꯨ ꯉꯝꯃꯣꯏ ꯑꯩ ꯀꯩꯗꯧꯔꯝꯒꯦꯅꯣ ꯀꯩꯝꯇ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯁꯤꯗꯤ ꯐꯦꯃꯤꯂꯤꯒꯤꯅꯤ ꯐꯦꯃꯤꯂꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯨ ꯂꯩꯇꯕ ꯐꯦꯃꯤꯂꯤꯁꯦ ꯄꯥꯛ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯑꯩꯅ ꯀꯩꯅꯣ ꯀꯔꯣꯔꯄꯇꯤꯒꯤ ꯏꯃꯨꯡꯁꯨꯅꯦ ꯀꯔꯣꯔꯒꯤ ꯑꯗꯨꯝ ꯃꯊꯥ ꯁꯥꯔꯝꯒꯅꯤ ꯐꯦꯃꯤꯂꯤ ꯏꯁꯨ ꯂꯩꯔꯝꯒꯅꯤ ꯂꯣꯏ ꯂꯩꯔꯝꯒꯅꯤꯕ ꯏꯁꯨ ꯂꯣꯏꯅ ꯂꯩꯇꯕ ꯏꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯑꯗꯣ ꯌꯥꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯥꯡꯈꯤꯕꯁꯦ ꯀꯃꯥꯏꯅ ꯈꯥꯡꯈꯤꯕ ꯌꯨꯝ ꯄꯥꯜꯂꯕꯅꯤna ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯪꯅꯈꯤꯕ ꯉꯥꯛꯇꯅꯦꯕ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟ ꯄꯥꯝꯗꯕꯒꯤ ꯍꯜꯂꯛꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤꯅꯦ ꯃꯥꯒꯤꯅꯦ ꯁꯨꯝ ꯊꯣꯛꯑꯅ ꯇꯝꯃꯝꯕꯒꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈꯤꯕꯒꯤ ꯍꯜꯂꯛꯑꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯗ ꯍꯜꯂꯛꯄꯤꯗꯨꯕꯨ ꯃꯔꯥꯜ ꯂꯩꯕꯒꯤ ꯍꯜꯂꯛꯄꯅꯦꯅ ꯍꯥꯏꯕꯗꯨꯗꯤ ꯇꯧꯒꯅꯨ ꯅꯨꯄꯥ ꯃꯣꯏꯁꯨ ꯂꯥꯜꯂꯝꯗꯕ ꯌꯥꯏ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯄꯔꯐꯦꯛ ꯑꯣꯏꯔꯝꯗꯕ ꯌꯥꯏꯑꯕ मासु आई फम द परफेक्ट ओइदेना खलसे आइसु मागी फम द परफेक्ट ओइरमदबदि याय अदुने क्रिटिसाइज तौबिगनु हाइदि आइगि दमकता मागी दमकता तौ फैमिली नि आइखोइ फैमिली जि नुवाइना दब पोने बदुदि आई सुमाइना ओइना थंगे हाबदि आई चेलेना कमेना थिबा यावरखिबदो चेनदुगि वाफमदुदनि आइना याम नुवाइजगि दमसे आई चेनदे आई युंगि नुवाइना दब मदगि आई थोगला कांदा आई इपामलमदमदा टेक्ता काइदना लेजे अदुगा आई इमा आई पोमिनबा इबुंग आई इनमा आई इचे यामना लुना जाना तौबिरगा टेक्ता काइदना मसेनारगा थंबि हौजिंग हेना पुंसिगी महाव फंगबदौना तौइ कइनो हागा युम गंजा पानथौबगिने इमागगी आइगगी नुसिनबगी बोंडिंगजे इफंग फंगौदे अदुबो हौजिक आइना अवाबा तारकांदा लाकम मिकुप्ता आइगा इमागगी नुसिबगी बोंडिंगजिदि आई अंगकपा फाव याम नुसिबसु पोय याम नुंगाइबा पुंसिदा थाजनबा थौदो सुमाइना तौनरमगनि गाय खलुदे अदा आइना खोइगी आइगी नाउपाजिंबु ओइरसु आइगी इबुंजिंबु ओइरसु आइगी सिदा वाफम अम खदन थमनि हाइदि खोइगी नुपीजिंजे आइना नुपीजिंदे हाइजनिंग बाय तारे कइनो हागा कईगुम थमनिंगबदो हाइदि युम पानबजे इसाना वाखन खंदरगा वाखन खनबा ngamakanदा इसाजे परफेक्ट ओइरकांदा युम पालहनि कईगिनो हागा इसासे करिनो खंद्रिने युम पानथोबजे सिजे याम सोय इसाजे कइदोबो ताइ कइदोबनि पुंसिरोनजे कमाय तौबनो हाइबसे लोइना खंगा युम पानगिबजे सिना ख्वाइदि अफबनि अदुदुगा आइना हराउजबदिने खोइ लंबीदगा नुपी मचा म्याम अमा पुंसिगी हिंगदबा यादबगी पैसा तांग थोलकपजे आइदि याम थागले याम थागले अदुगने नुपा खरगी मियेंगदना कई ओइना उबिगेदा खरा केसलगा खरा फंबजिदा अहाबा पोट ओइना खनबिगनो अदुगी पोटुदि फत्तेबा नत्तेबा हिंगबदा नुपासु ngaire नुपीसु ngaire इसाबि जंगी नुपा खतन पुसलकनि हाबिसु नते नेसाबि गातन फमिदुसु इमा खतन पुसलपा ngaini हाबिसु लेते बाबा खतन पुसलकनि हाबिसु लेते angam angam suba masu punsigi mahau paisa tanbagi mahau paisa je kamai talaga wana tanbagi mahau je khanga ma yum pan taragadi punsi da ma mai ba ko ni aduna aidi yam ngana yum pan bigano isana wakan khanda bangamba aduduga aigi ipuroiba oiba duidusu mangondasu aina ngangbagi right ama ngamakpa matangda yum pan basna phayena khali yam ngana pan thokpaje kaigino haga angang oinbagi mina aina tawriba thabakse aina wakhanda gyan taga aina gyan tare na khanda aso mina angang oina ubagi aibu mapung phadaba gyan tadaba mi oina khangibase sisu yam nuaiteba aduduna ai si hainin pimyamda aduduga ya andra hoi myamda aina haijaning badi lambi da phamamba laisabi machajing phami bajingje support tawbiyo phaja aphab mi oina yengbiyo aduga phatani yeng taragadi phatana loina khallani ba phana dum yengbiyo aduduga थीन फममजु नोइ जानिंग ओइदोइने अस कइनोने चाना थक्नबसिदा इमोट मोटलदना जानिंग दे का हाइदोइने नोइना अदगी केरमगना मो स्मोइजिबो नुपा फायानबा तोइरो काय हाइरमदो हाइदोइने बदु अदो पुनमक तो अनिमक तो लोइना तुन चलकान मसानाना फमबासिना खोइन जानिंग थनबा फाव अदुदो फना खंदोकपिबा हिंगबदा पैसा चंगबनिना हिंगदबा यादबगी मोइसु पैसा तानबा थोलाई अदुमाइनो ओइन थमनिंगे अदुदुगा आई चेले हाबदुदी हाइगनो कइनो आई ngakखिनि ngai हादिको अदु कमेन्टो थेनरबा मतुंदा आइना मी खुदिंगी हंगबनि असमरा अमा नंग चेले हाइरप म्यामसना खुइ कोक मावेना हाइबा आइना कइनो हाइजबो आई चेले दि कनाना हाइनो हाइकंदा चेनबसि कइ कना चेनगेबो इमा पोकै तादबो नुपा गातनि डॉक्टर रम चेले हाइरे डॉक्टर रम चेले हाइरे अदि मो ठिकादार हाइ इमा पोकै ठिकादार मसा खंगनदे खोइ पा ठिकादार तौदे ठिका तौदे मसमद खंगनदे आई मपान थोक्ते युमदैजो अदि मो
ꯑꯦꯁ ꯗꯤ ꯑꯣ ꯃꯥ ꯑꯁ ꯑꯦꯁ ꯗꯤ ꯑꯣ ꯀꯥꯏꯅ ꯆꯦꯜꯂꯦ ꯈꯨꯌꯥꯝ ꯑꯃꯅꯤꯀꯣ ꯅꯨꯄꯥꯁꯦ 3 ꯁꯨꯔꯦꯀꯣ ꯊꯥꯖꯩꯁꯦ ꯑꯣꯖꯥ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯑꯣꯖꯥꯁꯤꯅ ꯀꯅꯥꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯏꯁꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯑꯩꯁꯦ ꯏꯁꯥꯁꯦ ꯑꯉꯛꯄ ꯁꯥꯎꯅꯤꯡꯕꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯅꯩꯁꯦ ꯏꯁꯥ ꯒ꯭ꯌꯥꯟ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯩꯁꯦ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯕꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯍꯩ ꯆꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯄꯨꯖꯔꯛꯄ ꯏꯔꯟ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯃꯤꯕ ꯅꯨꯄꯤ ꯑꯩꯅ ꯌꯨꯝ ꯍꯦꯛꯇ ꯄꯥꯜꯂꯒ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯄꯥꯟꯈꯤꯗꯧꯁꯨ ꯂꯩꯇꯦ ꯌꯨꯝꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯅꯦ ꯁꯤꯗꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯅꯦ ꯐꯦꯃꯤꯂꯤ ꯍꯥꯏꯁꯤꯗꯤ ꯄꯔꯐꯦꯛ ꯑꯝꯇ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤ ꯈꯜꯂꯒ ꯆꯣꯏꯁ ꯇꯧꯔꯨꯕ ꯃꯤꯗꯣ ꯑꯩꯅ ꯄꯥꯝꯃꯤꯗꯣ ꯑꯣꯏꯔꯝꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯟꯅꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯗꯤ ꯅꯠꯇꯅ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯔꯒ ꯍꯟꯈꯤꯕ ꯁꯥꯎꯅꯔꯒ ꯆꯠꯈꯤꯕ ꯄꯣꯠꯇꯨꯕꯨ ꯌꯨꯝ ꯄꯥꯜꯂꯦ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯅꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯒꯅꯨ ꯃꯤꯔꯛ ꯈꯛꯇꯪ ꯇꯤꯜꯂꯗꯤ ꯍꯥꯏꯅꯕꯗ ꯄꯛꯆꯔꯅꯤ ꯇꯧꯔꯤꯉꯩ ꯃꯥꯜꯂꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯃꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯝꯕꯗꯤ ꯌꯥꯏ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯏꯁꯨ ꯑꯃꯃꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯏꯁꯨꯗꯣ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯌꯥꯎꯗꯕꯁꯦ ꯑꯁꯤ ꯌꯥꯝ ꯐꯩꯅ ꯈꯜꯂꯦ ꯅꯨꯃꯤꯠꯇꯨ ꯑꯩ ꯂꯥꯏꯔꯤꯛ ꯊꯥꯔꯛꯈꯤꯕꯗꯣ ꯍꯣꯏ ꯑꯩꯒꯤ ꯁꯦꯠꯄ ꯆꯥꯕꯗ ꯆꯦꯛꯁꯤꯟꯗꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯄꯗꯣ ꯑꯩ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛꯇ ꯅꯣꯏ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯄꯤꯕꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯃꯥꯡꯍꯟꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯗꯗꯥꯒ ꯆꯤꯆꯦꯒ ꯃꯣꯏ ꯃꯌꯥꯝꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯉꯦꯕ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯅꯤꯅꯅꯦ ꯃꯣꯏꯅ ꯑꯩ ꯇꯥꯈꯤꯅꯤꯅ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯊꯥꯏꯅꯗꯒꯤ ꯆꯦꯜꯂꯦꯅ ꯃꯌꯥꯝ ꯁꯟꯗꯣꯛꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯗꯦꯕ ꯀꯩꯅꯣ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯍꯥꯟ ꯀꯃꯦꯟꯗꯨꯗ ꯌꯥꯝ ꯁꯥꯊꯤꯕ ꯀꯃꯦꯟ ꯑꯃ ꯌꯥꯎꯔꯛꯄꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨ ꯑꯩꯒꯤ ꯑꯁꯣꯏꯕꯗ ꯁꯦꯝꯗꯣꯔꯛꯄꯗꯨꯒꯤꯗꯤ ꯑꯩ ꯁꯥꯎꯗꯦ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯦꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯀꯦꯁꯨ ꯀꯦꯗꯕꯅꯦ ꯑꯗꯨꯒ ꯋꯥꯈꯜ ꯈꯛꯇꯪ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒꯅꯅꯦ ꯎꯔꯤꯡꯒꯗꯤ ꯍꯦꯛꯇ ꯊꯣꯛꯇꯣꯏꯕ ꯑꯩ ꯅꯍꯥꯟꯒꯤ ꯂꯥꯏꯐꯇꯨꯗꯒꯤ ꯀꯃꯦꯟ ꯁꯥꯊꯤꯕ ꯈꯔ ꯌꯥꯎꯈꯤꯕꯗꯨꯗ ꯑꯩ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯛ ꯈꯪꯕꯤꯗꯅ ꯋꯥ ꯉꯥꯡꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯣ ꯑꯩ ꯆꯦꯟꯗꯦ ꯈꯪꯗꯕꯒꯤ ꯃꯣꯏꯅ ꯍꯪꯖꯔꯤꯅꯤ ꯈꯜꯂꯒ ꯑꯩ ꯑꯟꯁꯔ ꯄꯤꯖꯒꯦ ꯑꯩ ꯆꯦꯟꯈꯤꯕ ꯂꯩꯇꯦ ꯀꯅꯥꯝꯇꯗ ꯑꯗꯨꯗꯨꯒ ꯐꯦꯃꯤꯂꯤ ꯍꯥꯏꯁꯤꯗꯤ ꯁꯥꯎꯅꯗꯕ ꯂꯩꯇꯕꯅꯤ ꯂꯣꯏꯅ ꯁꯥꯎꯅꯕꯅꯤ ꯁꯥꯎꯅꯕꯗꯨꯒꯤ ꯃꯥꯏ ꯃꯥꯏ ꯇꯣꯉꯥꯟꯅ ꯂꯩꯅꯕ ꯃꯤꯗꯣ ꯂꯩꯔꯤꯕ ꯃꯤꯗꯣ ꯐꯠꯇꯕꯅꯤ ꯍꯥꯏꯒꯅꯨ ꯑꯩꯅꯅꯦ ꯏꯆꯥ ꯀꯣꯟ ꯉꯝꯗꯕꯗꯣ ꯑꯩ ꯏꯆꯥ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯒꯅꯨ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯃꯅꯨꯡꯗ ꯑꯗꯨ ꯈꯪꯉꯀꯥꯟꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯗ꯭ꯔꯗꯤ ꯑꯣ ꯃꯥ ꯀꯩ ꯂꯩꯔꯝꯗꯣꯏꯅꯣ ꯃꯉꯣꯟꯗ ꯀꯩ ꯏꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯈꯪꯉꯒ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯃꯊꯪꯗꯗꯤ ꯊꯤꯅ ꯉꯥꯡꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯈꯪꯗꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯣꯏꯅ ꯎꯍꯟꯒꯅꯨ ꯑꯩ ꯃꯃꯥꯅꯤ ꯏꯆꯥ ꯑꯅꯤꯗꯣ ꯑꯩꯒꯤ ꯏꯕꯨꯛ ꯊꯣꯛꯇꯒꯤ ꯇꯥꯈꯤꯕ ꯑꯩ ꯃꯃꯥꯅꯤ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯀꯃꯦꯟꯗꯨꯗ ꯌꯨ ꯉꯥꯎꯕ ꯀꯥꯏꯅ ꯌꯥꯎꯔꯝꯃꯦ ꯈꯔ ꯑꯗꯨꯝ ꯑꯗꯣ तसेंना आई सेंदोकजबने आई थबम चलुबने केदा यादबई केबने आई ngasi कैम केदे आई माइदे उरिंग थोपा लोइन उहरले आई कैम केदे आई केदबी जम तम सिंपल थारा इजने बेसलिन अमदि तै खतंग जिमानो कक लावे आई केदे चमना दुम थारी आई चमना दुम चटकनी अदो आई फ्रेंड म्याम दगी आई निनिंग बोर्डी आई कला याम पामसे आई गी लाइफ ता एक्टिंग तोबा एक्टिंग कला जिने आइना पामदे म्याम बोर्डी फंगबो जगे चही लोरमदाइसे चही लोरमदाइसिदा आइगी फ्रेंड मैमदा दाव यादबा याबगैना दम याबा 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 गाता ओइग्रो अदुगा दाव यादबा लेरमजु चही लोरमदाइसिदा लोइ लंथो थममो लोइ लंथोगा यादबगै लंथोगा हौगलकदब चहीसिदा पुन्ना दाव यामिननबा आइजु आइना ngमजबा आइना पामजरिबा लाइसिदा माइ पापा ngमब्रेगे नो मैमगी बोर्डगी कमेंट याम लाए आइदो इरे मे मेसेज मैम से पादरे हदी साइ आई चेले हाइबो हाइदगी आई निंग काइबो हाइदी आई
ꯑꯩ ꯊꯕꯛ ꯇꯧꯔꯝꯗꯕꯒꯤ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯉꯝꯗꯕꯅꯦ ꯑꯩꯅ ꯄꯨꯖꯔꯛꯄ ꯂꯟ ꯊꯨꯝꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯆꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯀꯠꯊꯣꯛꯏꯕ ꯃꯤꯁꯛ ꯑꯃꯗ ꯀꯔꯤꯝ ꯈꯪꯗꯅ ꯕꯗꯅꯥꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯕꯤꯕꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯅ ꯊꯤꯟꯖꯤꯟꯕꯤꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯁꯨ ꯃꯤ ꯑꯣꯏꯕꯒꯤ ꯑꯩꯅ ꯐꯠꯇꯕ ꯀꯔꯤꯝꯇ ꯑꯁ ꯑꯩ ꯏꯔꯟ ꯁꯣꯛꯄ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯈꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯗꯤ ꯑꯗꯨ ꯂꯩꯇꯦꯕ ꯑꯩ ꯏꯅꯥꯗ ꯁꯅꯥ ꯃꯆꯥ ꯑꯃ ꯌꯥꯟꯗꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯋꯥꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯗꯦ ꯋꯥꯕꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯅꯦ ꯁꯅꯥ ꯁꯟꯈꯥꯏ ꯑꯃ ꯊꯣꯟꯗꯕꯗ ꯉꯁꯤꯐꯥꯎ ꯋꯥꯔꯧꯔꯒ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯅꯥ ꯁꯟꯈꯥꯏ ꯑꯃ ꯊꯣꯟꯕꯤꯗꯦ ꯀꯥꯏꯅ ꯍꯣꯏ ꯅꯤꯡꯉꯝꯗꯕꯗꯤ ꯄꯦꯟꯗꯕ ꯉꯝꯗꯕꯒꯤ ꯄꯤꯃꯟꯗꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯗꯨ ꯑꯃ ꯊꯣꯟꯗ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯗ ꯅꯤꯟꯗꯥ ꯇꯧꯔꯒ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯐꯦꯠ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯩꯒꯤꯗꯤ ꯍꯣꯏ ꯁꯤ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯌꯥꯝꯅ ꯆꯦꯜꯂꯦ ꯍꯥꯏꯕꯤꯕꯗꯣ ꯑꯩ ꯆꯦꯟꯗꯦ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩ ꯏꯃꯥꯅ ꯑꯩꯒꯤ ꯏꯕꯨꯡꯅ ꯏꯅꯝꯃꯅ ꯐꯖꯅ ꯁꯦꯟꯅꯔꯒ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯩꯕꯨ ꯀꯥꯏꯗ ꯋꯥꯔꯧꯕꯤꯗꯒꯦ ꯀ ꯍꯥꯏꯕꯒꯤ ꯋꯥ ꯉꯥꯡꯕꯕꯨ ꯃꯣꯏ ꯐꯖꯅ ꯉꯥꯡꯗꯦ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯕꯩ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯝꯃꯗꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯛ ꯃꯁꯛ ꯐꯖꯅ ꯈꯪꯕꯤꯔꯝꯕꯗ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯗꯣꯁꯥꯁꯦ ꯇꯥꯔꯣꯏ ꯐꯔꯦ ꯁꯤ ꯑꯩ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯈꯜꯂꯁꯤ ꯕꯤꯗꯤꯗ ꯏꯔꯝꯃꯕꯅꯤ ꯈꯜꯂꯒꯦ ꯑꯩ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯒꯦ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯥꯝꯖꯕ ꯂꯥꯏꯟꯗꯣ ꯍꯧꯔꯝꯗꯥꯏꯗ ꯅꯣꯏ ꯃꯌꯥꯝꯗ ꯕꯣꯔ ꯅꯤꯕꯒꯤ ꯂꯥꯏꯔꯤꯛ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤꯈꯩꯗ ꯍꯥꯏꯕꯗꯤ ꯌꯨꯝ ꯉꯟꯇꯥ ꯄꯥꯟꯒꯅꯤꯀꯣ ꯄꯨꯟꯁꯤꯒꯤ ꯑꯥꯊ꯭ꯔ ꯃꯁꯛ ꯈꯪꯅ ꯌꯨꯝ ꯄꯥꯜꯂꯣ ꯏꯃꯥ ꯕꯕꯥꯅ ꯋꯥꯕꯗꯅꯦ ꯂꯣꯏ ꯌꯥꯎꯁꯜꯂꯨ ꯀꯩꯅꯣꯒ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯈꯪꯍꯧꯕ ꯋꯥꯕꯒꯤ ꯚꯦꯂꯨ ꯂꯣꯏ ꯈꯪꯕꯗꯣ ꯂꯣꯏ ꯈꯪꯉꯒꯅꯦ ꯌꯨꯝ ꯄꯥꯜꯂꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄ ꯑꯣꯏꯖꯈ꯭ꯔꯒꯁꯨ ꯑꯩꯗꯤ ꯌꯥꯔꯤꯉꯩ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯁꯅꯨꯕ ꯂꯣꯏꯅꯗꯤ ꯈꯪꯉꯒ ꯑꯗꯨꯅ ꯕꯦꯁꯅꯤꯀꯣ ꯂꯥꯏꯔꯤꯛ ꯂꯣꯏꯁꯤꯜꯂꯒꯦ